ngasi numida waram phongkhiba tongan tonganba Manipuri siphongsing amasum thokhiba thawdo wathoksingdagi maruoib I pausing khongasaraga Manipur top channel gi makedagi myamna thamjagi anada Kuki na Meitei da landabadi Kumja English singa taraga mangagi August taraga nipani gi houkhre PA PPM illegal immigrant Kuki singa Meitei da landaba horakpadi mamang sahi English singa niga kungo humdogi me humdagi nati taseng na Meitei da landaba horakpadi Kumja English singa niga taraga mangagi August taraga nipana more da kundariba Meitei singda horakrabane haina People's Alliance for Peace and Progress Manipur PA PPM na phongdorakpagoloina August taraga nipan bu sahi khudingi illegal immigrants singi makutagi Manipur gi yelomi singbu kanjaba numit haina ningsing thoram pangthoklagani haidi PA PPM na Prime Minister Narendra Modi Union Home Minister Amit Shah amasum Chief Minister Nongthoma Birena thab sirolamada mathaki wafam asi phongdokladuna Kuki illegal immigrants singna influence Kuki lusingba singi matenga loinana hingsa gi thawong kya masathaduna Indian state pu tangdu laitadaba phibam amada lakhanabani haibasi voluntary social organization ama lup asigi asat pathajabane Manipur inner line permit system ILPS satna halu haina more da khundari ba Meitei singna Kumja English singani taraga mangagi August taraga nipanda satkiba santi oiba khongsat ama thugaiduna Kuki illegal immigrants singna Meitei gi mathakta hingsa gi thawong sing sathaduna landakhibane Maram asina Kuki illegal immigrants singna yelhomi Meitei singna landaba horakpa si mamang sahi English singani ga kungo humdoi me humdagi nati Kumja English singani ga taraga mangagi August taraga nipani gi haukrabani aduga matang asida aikoina ningsingba yabadi illegal immigrant Kuki singna more da khundari ba Manipur gi yelhomi phurup ama oiriba naga community da Kumja English singa magasamapan ga maudraga mathoida landaba haukrabani masina makha taraduna Kuki naga anigi marak sahi teret kuthokna khibane hari PA PPM gi sirol aduna hai Protection of Manipur People's Bill 2018 Manipur Land Revenue and Land Reforms Taresuba Amendment Bill amasum Manipur Shops and Establishment anisuba Amendment Bill gi mayokta Chusampura Kumja English singa niga taraga mangagi August kuntraga mathoida khongjang sangshinbagi protester amadi Police anigi marakta sauna kuthokna balaki Chusampur gi police station thomjinba thawdokta protester mapan laikhidabaga loinana police personnel kiana asu apanangkibani irang adura matamadugi outer Manipur gi MP Thangso Baite matamadugi family welfare minister Phungjang Thang Tongsing MLA manga Wifi amasum Phungjagin Baltegi Chusampur leibi yumsing maithaki Matamadur Kuki community ki member kharana phurup asigi lusing busingi matenga loinana Manipur ILP satnarakpa Kumja English singa magsamapan gi yangkai gi mathoi matungda Manipur sanglakiba illegal immigrants sing masak khangdoklagani wafam asina akiba leibidagi Kuki phurup singna Kumja English singa ni taraga mangagi August taraga nipana more Meitei singna ILP permit tawdana satpa peace rally da hingsa gi thawong sing satharakibani Rally aduru saruk yari basingda Kuki community na nomai kapsin duna nung langsin dura amadi atai khusu khulai ka sejina duna landara kodigi rally dura saruk yakiba Meitei kya aso apanangan ki masida natana attacker singa duna Meitei council more MCM amasum ka kanong po apun ba nopi lup ki office building amadi Meitei community ki dukan sing amadi lanthung kya mai tha duna ama atatwan ki loinana Meitei gi lanthung kya amasuma koina lutoki Asiguma thawong sing sa tharabasu more da laiba Manipur Police Commando singna karisu tawduna tumin yengduna leki matamadugi makok thongba police officer Kuki phurup ki miyoina oibana karisu tawduna ba order pibidigi karisu tawbangamdana lekhibani haiba matamadura mipung khudimongna khangna ki hainasu PA PPM gi serol aduna makha tana phongdorakli serol aduna makha taraduna sahi kayagi matung ina plan tawduna laklaba thorang amagi makhada mamang sahi Kumja English singani ka kunga humdoi gi me ahumda Kuki singna armed militant singi mateng loinana Kuki na dominate tawduna leiba mafam singda lairiba Meitei singda landava yum thabana singba thawong sa tharakibani Kuki organization singna thoklibi irang sibu Meitei na haurakpani haina aranba campaign sing sa thari haina sa phongdokli atopa paw amadana Union Territory Kaktana Manipur gi Warration Purapa ngamgani Kuki leadersing Tha sigi taraga mari dagi taraga teret phawba Shillong da pangthokiba
Kuki lusingbasingi mifamna Manipur thokliba hingsagi thawdo wathok asigi woroisin puraknabagi amata ngairaba lambidi Kuki singi oiba union territory ama sembana oigani haina amata oina warep lokre Numit umni pangthokiba Kuki lusingbasingi mifamadura tungan Kuki Civil Society Organization CSO singi lusingbasing saryaki Mifamna hauzik Manipur thokliba irang asiga mari lainana lanai oina woroisin gi wari sanaba individual negotiation tawdanaba amata oina warep lokhi amani Manipur gi irang asigi matangda kanagumba furup asigi lup natragana lanai miyoisina wari sanadabana akanba wafam thamaga loinana karigumba wari sanabada yoramba taraba samadu lanai oina lawgani wari edu Kuki furup ki oina lawrai amani wari sanabada yauribasing social boycott tawgani haina su warep lokhi Mifam aduna Kuki Jau Council bu sawanaba warep lokhi adubo mifam aduna Manipur da NRC satna hanabagi wafambudi reject tawduna Manipur lainga ki makhada NRC satnanaba progressing lokhalakpa bu kana yaningdaba phongdokhi loinana hauzik oiriba phibam asida Kuki NP gi ayaba yaudana Kuki furup ki oiba loop amata semdanaba warep lawbaga loinana kariguma semlakpa tarabasu loop adubu furup asina official oina masa khangloi haiba wafam thamkhi Atopa paomana Aikoi Masil Yetnabadagi Meitei Lol Sakot Hanbada Matam Tinthabani Govindas Sakot Pakunai Amagidamak Lol Amadi Culture Yokat Pasangi Aikoi Masil Yetnabadagi Meitei Lol Sakot Hanbada Matam Tinthabani Aikoi Punchilaba Kakta the Hiram Kuding the Mangzil Tana Sanction Mangamgani Haina Works Minister Govindas Kontauzamna Fongdokre Wapamasi Manipur Langaki Art and Culture Department Amadi Directorate of Language Planning and Implementation Manipuri Language Day State Level Celebration Committee ga puna kusamnana shinduna Palace Compound leiba MSFDS ki auditorium danga si pangthokiba kunthra humdoi suba Manipuri Language Day celebration amadi Manipur State Award for Literature lanthokpagi thoramda makna phongdokhibani Education Minister TS Pasanta Kumar Thoramapu Rajya Sabak MP Sanazawa Lashemba Amadi Hill Area Committee gi Chairman MLA Dingang Gangmaina Akanaba Mitung Sing Oiduna Pangthokiba Thoramaduda Directorate of Language Planning and Implementation na campaign toba Advanced Learner Manipuri Discussionary Spunki Loinara Irungbam Deben Iba Saireng Lady Malangbana Kari Hai Hai Bisida Kumja English Singaniga Kunga Mathoigi Maibam Nabakeshon Iba Wari Masa Lady Thamoigi Mari Hai Bisida Kumja English Singaniga Kungani Thuigi Madi Nahakpam Arunan Iba Naina Wareng Lady Ahingba Panayasta Kumja English Singaniga Kunga Homdo Yuena Manipur State Literature Award Lanthok Tuna Ikai Kumnaki Thauramgi Atoiba Mitunglengi Warol Pirodana Works Minister Gobidas Konthauzamna Fongdokibada Center Amadi State Langana Manipuri Lolbu Sakotnava Thawayauna Thavak Thauram Kya Paikhatli Haiba Mayek Sangakli Meitei Mayek Haidiba Lolasi Google's na Phaw Masak Khangkraba Lolama Oirabani Lolasi Sakotnabagi Thabak Thauram Singda Aikoi Mangzil Thana Sali Adubo Aikoi Masal Yetnabagi Hainabi Lerambana Lolasi Kumang Sokshin Hanbada Matam Tintakibani Haibada Laangani Thazadi Loinana Aikoi Punchin Watpana, Sakot Taurangi Tabak Toramda, Matam Tintabani, Sakot Pakunayama Gidamo Aikogi Lola Mediculture Yokatasangi, Aikoi Punchilaba Kakta the Hiram Kuding the Mangzil Tana Sanction Mangani Hanisu, Magna Makatana Fongdoki. Tauramadugi Warol Piradun Education Minister T.S. Basanta Kumara Fongdokibada, Haukibasai Kuntragni Toirom, Numidasi Manipuri Lolna, Nippon Subu Sidulu Sankiba Numit Palan Pangtok Tunalakli, Language Planning Department Yauna Mari Lainabasingi Maikei Digi. Manipuri Lola si classical language status to Pukotna Bigi draft proposal final stage the lady. Lola si Yokatnava department gi Maikedi Angamba Takto Honagani. Loinana Matang Sahida Gidi Manipuri Lolbu Yokatna Bigi Damak Manipur State Literature Manakatanatana. Literature Gilamda Lifetime Excitement Mana Translate Amadi Young Writer Award Haina Hienba category Ahumasisu Hapsinduna Mana Singlan Tolagani Hadi. Amaramna Thauramgi Akanaba Mitunglen Oine Sarugyaki Rajya Sabak MP Sanazawa Lashemanasu Parliament Meetei Mayek Amadi Lol Asibuhena Sakot Hanabagidama Pukhalaki Tabak Thoram Singi Wapam Kathamladuna Manipuri Lolna Classical Language Salaklabadi Madugi Hotna Zaman Amadi Credit Pumba Lol Asigidama Katopuga Loinana Taudang Norokiba Ahalaman Sing the Pinhi Loinana Manipuri Lolbu Leva Asigi Classical Language Salananaba Criteria sing fulfill taunaba
थागदब से सांगसिंगी थबक थौरमसिंग लोइरे अथुबद मरी लेनबसिंगदा थाबा यारगनि मसि पुनमक लैंग्वेज प्लानिंग डिपार्टमेंट यावना मरी लेनबसिंगना कन्ना होनाबदगिनि मणिपुरी लोलबु क्लासिकल लैंग्वेज सलननबु होनाबदा मियामना सुमतेंग पांगबियु अंगम थाकता सेंदुना होनजगे हाइखि अतेन पावमना कंगला पावरी हौखिब नुमित खरनिसदा नोंग लेप्तुना सुबुना थौबाल डिस्ट्रिक्ट की तोंगान मफम क्यादा इसाउगी अवाबा मयुनरे हौखिब नुमित खरनिसदा नोंग लेप्तुना सुबुना मरम ओइरगा थौबाल डिस्ट्रिक्ट की तोंगान मफम क्यादी इसाउगी अवाबा साउना मयुनरे युम क्या इसिंगना थुमजिनख्रे ngasiगी फाम अमदी लौ कया अमांग आता थोख्रे डिस्ट्रिक्ट असिगी मनुंग सना लैबा लमदिंग संगाई युमफम अमदी तेंथागी मफम क्यादा वांगजिंग तुरेलगी इमाई पाथोरकपदगी लमदमदोंगी युम क्या इसिंगना थुमजिनख्रे लौफम क्या अमदी ngaगी फाम क्या इसिंगना थुमजिनखिबना साउना अमांग आता थोनख्रे का हेने इमाई वांखलकलिबा तुरेलगी तोरबान सिंगदा लोकल एमएलए गी मतेंग लोइनना CSO सिंग अमदी लैकाई मियामना हौजी हौजी लैबाक थोनजिनदुना इसिंग थिंगबगी थबक चथबदगी हौजिक ओइनदि इसिंग सेनसिनद्रे अदुमैनमा मखाताना नोंग तरकलबदी लमदिंग संगाई योंफम अमदी तेंथा खक्तनतना अकोयबदा लैरिबा कुल क्यादसु यामना साउन इसाउगी अवाबा मयोगनरको याबगी फिबमदा लैरि थौबाल तुरेलगी ओइनसु इसिंगी इमाई असुम असुम वांखलकपा मरमना तुरेल असिगी मनाक्तु खुंदारिबसिंग मिपाइबा पोकनरे हारि लोइसलकपोइना तोपा फौमना नुमित हुमनीगी मनुंग दाम हांगदोक्तरबदी खोंजंग संगसिलगनी मयांग इम्फाल माइकैगी ngami amasum lawmi miyamna thengnaribi isaugi awabasi koknaba ithai dam khodrak thonggi shelter amadi nomai khonggi ongamlen dam asilenga numit humni phawgi manungda hangdokpiu madunatrabadi mayai lambi thingbu yauna khongjang kya sangsilagani haina apunba mayang imphal lawrok committee na khanglakli hiramasi mari leina ngasi mayang imphal kaithel pangthokpa pawmising unaba mad committee gi secretary yumnam nanauna hai लौकताक पार्टी मखुलक इसिंग मरम ओइरगा मयांग इम्फाल अकोयबद लैरिबा ngaगी फाम अमदि लौफम क्या इसिंग थुमजिनगिबदगी माइके सोंगी मियाम कोक खुद आमनारे मरम मदुना लौकताक पार्टी मखुलकलिबि इसिंग असि सेंथोखिनाबा इथाइदाम खौद्राक थोंगी शेल्टर अमदि नोमाइखोंगी ओंगमलेन दाम असि लेंगाना नुमित हुमनी फावगी मनुंग हांगदोपियु मदु नत्रबदि स्टेट असिदा लैरिबा लौमी लुप ngami लुप अमदि CSO सिंगा कुसमनरगा बन यावना खोंजन क्या संगसिलगन हाइना मागना मखाताना फोंदोरकली अदो हौजिकोइनादि म्याम पाव सुमतांग से लुसिनजरगे मसु म्याम पुना नौबा अपडेट ngami ना सेना चैनल सिगी मैकेदिगी म्यांग इफमदा मखाताना थमजरी।